ꯃꯔꯛꯇꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯤꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯧꯅꯝꯂꯥꯡꯗ ꯊꯨꯔꯕ ꯅꯨꯄꯥꯁꯤꯡ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯆꯤꯡ ꯃꯩꯇꯩ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯗ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯁꯥꯟꯅꯐꯝ ꯌꯥꯝꯅ ꯐꯖꯕ ꯌꯥꯝꯅꯁꯨ ꯆꯥꯎꯕ ꯄꯥꯠ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯥꯠ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯌꯥꯝꯅꯁꯨ ꯂꯨꯕ ꯌꯥꯝꯅꯁꯨ ꯁꯦꯡꯕ ꯄꯥꯠ ꯑꯃꯁꯨꯅꯤ꯫ ꯄꯥꯠ ꯑꯗꯨꯗ ꯑꯇꯣꯞꯄ ꯄꯣꯠ ꯑꯃꯠꯇ ꯍꯧꯕ ꯉꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯄꯥꯠ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯨ ꯂꯥꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯐꯠꯇꯕ ꯂꯥꯏꯁꯤꯡꯅ ꯀꯜꯂꯛꯄ ꯃꯤꯇꯥꯟꯅꯔꯛꯄꯗꯒꯤ ꯂꯥꯏ ꯃꯁꯦꯟꯗ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯂꯥꯟꯖꯥꯎ ꯑꯗꯨꯗ ꯂꯥꯏ ꯐꯠꯇꯕ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕꯁꯤꯡ ꯑꯗꯨ ꯄꯥꯠ ꯑꯗꯨꯗ ꯂꯣꯏꯅ ꯁꯤꯔꯝꯃꯤ꯫ ꯆꯍꯤꯆꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯄꯥꯠ ꯑꯗꯨꯗ ꯂꯥꯏꯌꯥꯝꯅ ꯁꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯄꯥꯠ ꯑꯗꯨꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯠ ꯑꯗꯨꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗු ꯃꯤꯑꯣꯏꯕ ꯀꯌꯥꯅ ꯁꯤꯖꯤꯟꯅꯐꯝ ꯀꯣꯏꯕ ꯂꯥꯛꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏꯁꯤꯡꯅ ꯃꯔꯥꯏꯕꯛ ꯊꯤꯗꯨꯅ ꯊꯦꯡꯅꯔꯨꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯄꯥꯠ ꯑꯗꯨꯗꯒꯤ ꯍꯤꯡꯅ ꯑꯃꯠꯇ ꯀꯥꯔꯛꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯀꯂꯛ ꯆꯥꯎꯕ ꯅꯤꯡꯊꯧꯅ ꯄꯥꯠ ꯑꯗꯨꯗ ꯐꯖꯕ ꯑꯗꯨꯒꯤ ꯀꯂꯛꯄ ꯑꯗꯨ ꯎꯔꯛꯄꯗꯒꯤ ꯄꯥꯠ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯑꯣꯏꯅ ꯂꯧꯁꯤꯟꯗꯨꯅ ꯑꯀꯣꯏꯕꯗ ꯂꯥꯟꯃꯤ ꯀꯌꯥꯒꯤ ꯌꯨꯝ ꯁꯥꯖꯤꯟꯗꯨꯅ ꯁꯦꯟꯅꯔꯒ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯄꯥꯠ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯤ ꯂꯧꯁꯤꯜꯂꯝꯗ꯭ꯔꯤꯕꯅꯣ? ꯄꯪꯉꯤꯗꯀꯣ ꯑꯩꯒꯤ ꯑꯍꯜꯁꯤꯡꯁꯦ꯫ ꯀꯃꯥꯏꯅꯕꯨ ꯅꯤꯡꯊꯧ ꯑꯣꯏꯔꯛꯄꯅꯣ ꯈꯪꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ, ꯑꯩꯅ ꯍꯦꯛ ꯅꯤꯡꯊꯧ ꯑꯣꯏꯕꯗꯒꯤ ꯐꯖ ꯐꯖꯕ ꯃꯐꯝ ꯀꯌꯥ ꯑꯩꯒꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯛꯂꯦꯕ꯫ ꯃꯁꯤꯗ ꯑꯩꯗꯤ ꯐꯕꯨ ꯐꯖꯔꯕꯗꯤꯅꯦ ꯅꯨꯄꯤ ꯐꯥꯎꯕ ꯂꯧꯁꯤꯜꯂꯤꯕꯅꯤꯗꯣ꯫ ꯂꯥꯟꯃꯤ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯤꯡꯊꯧꯗ ꯌꯦꯡꯂꯒ, ꯀꯩꯅꯣ ꯏꯅꯤꯡꯊꯧꯁꯤꯅ ꯃꯊꯟꯇ ꯄꯪꯅꯣꯛꯇ ꯅꯣꯛꯏꯁꯤꯅ? ꯃꯃꯤꯠꯇ ꯀꯔꯤ ꯑꯃ ꯎꯔꯖꯥꯠꯅꯣ? ꯃꯇꯨ ꯃꯌꯥꯝꯅ ꯎꯔꯝꯒꯅꯤ꯫ ꯂꯩꯄꯥꯛꯁꯤꯒꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯈꯩ ꯃꯥꯒꯤ ꯑꯣꯏ ꯂꯩꯔꯕꯅꯤꯅ ꯑꯩ ꯐꯥꯎꯕ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯑꯝꯃꯤꯁꯦ ꯐꯔꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯁꯦ ꯃꯥꯒꯤ ꯃꯇꯨ ꯑꯣꯏꯔꯝꯃꯅꯤ꯫ ꯑꯁ ꯇꯨꯃꯤꯟ ꯂꯩꯁꯤꯍꯦ, ꯏꯅꯤꯡꯊꯧꯁꯦ ꯑꯩꯈꯣꯏꯗ ꯌꯦꯡꯉꯛꯑꯦ꯫ ꯃꯉꯣꯟꯗ ꯑꯃꯨꯛ ꯀꯔꯦꯝꯅꯕꯣꯏ ꯈꯟꯈꯤꯗꯅꯀꯣ ꯅꯁꯥ ꯇꯥꯅꯤ꯫ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯅꯣꯛꯂꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯔꯤꯔꯣ ꯃꯣꯏꯒꯤꯁꯤꯕꯣ? ꯑꯩꯅ ꯌꯦꯡꯁꯤꯜꯂꯨꯔꯒꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯁꯤꯟꯅꯕ꯫ ꯈꯪꯅꯤꯗꯅ ꯅꯣꯏ ꯂꯥꯟꯃꯤꯁꯤꯡ, ꯅꯣꯏ ꯅꯠꯇꯦ, ꯅꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯁꯤꯗ ꯂꯥꯛꯑꯣ꯫ ꯑꯁ ꯅꯣꯛꯑꯝꯗ꯭ꯔꯁꯨ ꯐꯒꯗꯕ꯫ ꯏꯅꯤꯡꯊꯧ ꯀꯔꯤ ꯇꯥꯛꯄꯤꯁꯤꯒꯦ? ꯅꯣꯏ ꯀꯥꯡꯕꯨꯁꯦ ꯄꯥꯠ ꯑꯁꯤꯗ ꯇꯥꯔꯤꯕ ꯐꯠꯇꯕꯁꯤꯡ ꯑꯁꯦ ꯍꯤ ꯇꯣꯡꯗꯨꯅ ꯂꯧꯈꯠꯂꯣ, ꯇꯜꯂꯒꯅ ꯏꯔꯣꯏꯗꯨꯅ ꯂꯧꯈꯠꯂꯣ꯫ ꯇꯟꯖꯗꯦ ꯇꯟꯖꯗꯦ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯍꯤ ꯇꯣꯡꯗꯨꯅ ꯂꯧꯈꯠꯆꯒꯦ꯫ ꯑꯗꯨꯗꯤ ꯍꯧꯔꯣ꯫ ꯄꯥꯠ ꯑꯁꯦ ꯃꯣꯠꯄꯅ ꯌꯥꯗ꯭ꯔꯦ, ꯂꯨ ꯅꯥꯟꯅ ꯊꯝꯗꯧꯔꯤꯕꯅꯤ꯫ ꯍꯧꯔꯣ, ꯊꯨꯅ ꯂꯣꯏꯁꯤꯟꯁꯤ꯫ ꯏꯅꯤꯡꯊꯧ, ꯑꯁꯨꯛ ꯆꯥꯎꯕ ꯄꯥꯠ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯈꯔꯁꯤꯅ ꯏꯔꯣꯏꯔꯒ ꯑꯣꯏꯅ ꯉꯝꯅꯤ ꯉꯝꯅꯤ ꯏꯅꯤꯡꯊꯧ, ꯍꯤꯗ ꯇꯣꯡꯗꯨꯅ ꯂꯧꯈꯠꯆꯒꯦ꯫ ꯑꯩꯈꯣꯏꯗꯤ ꯁꯤꯒꯨꯝꯕ ꯄꯥꯠ ꯑꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯐꯥꯎꯕ ꯐꯠꯇꯕ ꯑꯃꯣꯠꯄ ꯃꯆꯦꯠ ꯑꯃꯠꯇ ꯇꯥꯍꯜꯂꯣꯏꯅ ꯈꯜꯂꯤꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯊꯨꯔꯣ ꯊꯨꯔꯣ, ꯀꯨꯏꯊꯔꯕꯗꯤ ꯍꯤ ꯄꯤꯔꯣꯏꯀꯣ, ꯚꯥꯞ ꯇꯥꯖꯧ꯫ ꯅꯤꯡꯊꯧ ꯆꯠꯈ꯭ꯔꯦ꯫ ꯂꯥꯟꯃꯤ ꯑꯇꯩꯗꯤ ꯅꯣꯛꯁꯤꯜꯂꯝꯃꯤ ꯂꯥꯟꯃꯤ ꯈꯔꯗꯨꯗ, ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯥꯟꯃꯤ ꯈꯔꯗꯨ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯄꯥꯠ ꯃꯄꯥꯟꯗꯨꯗ ꯂꯩꯍꯧꯏ꯫ ꯃꯔꯨꯞꯁꯤꯡ, ꯍꯤ ꯂꯧꯔꯨꯔꯁꯤ꯫ ꯏꯅꯤꯡꯊꯧ ꯑꯃꯨꯛ ꯂꯥꯛꯂꯗꯤ ꯁꯣꯏꯗꯅ ꯀꯨꯝꯃꯨ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯐꯅꯤ, ꯐꯠꯇꯕ ꯈꯣꯡꯀꯞꯄ ꯁꯥꯔꯒ ꯍꯤ ꯑꯁꯦ ꯄꯪꯉꯣꯟꯗ ꯍꯣꯜꯂꯒ ꯂꯩꯔ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯄꯨꯟꯅ ꯅꯣꯛꯏ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯄꯥꯠꯇꯨꯗ ꯍꯤ ꯊꯥꯗꯗꯨꯅ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯐꯠꯇꯕ ꯇꯥꯁꯤꯟꯕ ꯍꯨꯞ ꯍꯧꯖꯤꯟꯕꯁꯤꯡ ꯑꯗꯨ ꯁꯦꯡꯕ ꯍꯧꯏ꯫ ꯅꯨꯄꯥ ꯑꯃꯗꯤ ꯋꯥꯕꯅ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯤ ꯑꯗꯨꯗ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯑꯃ ꯃꯁꯥ ꯇꯪꯈꯥꯏ ꯐꯥꯎꯒꯠꯂꯛꯇꯨꯅ ꯍꯤ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯂꯥꯟꯃꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯁꯣꯝꯕꯨ ꯌꯥꯝ ꯋꯥꯔꯕꯣ? ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯃꯥꯜꯂꯤꯗ꯫ ꯏꯁ, ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ? ꯐꯤ ꯃꯔꯣꯜꯀꯥꯁꯤ ꯀꯩꯅꯣꯅꯦ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ? ꯀꯅꯥꯅꯣ ꯅꯪꯕꯣ? ꯅꯁꯛ ꯈꯨꯐꯖꯗꯨꯒ? ꯑꯩꯁꯦ ꯃꯁꯛ ꯐꯖꯕ꯭ꯔꯅꯦ? ꯐꯖꯅ ꯐꯖꯩꯕꯣ꯫ ꯑꯗꯣ ꯍꯤꯁꯤꯗ ꯀꯥꯔꯧꯗꯅ, ꯃꯆꯤ ꯃꯔꯨꯝꯗ ꯀꯣꯏꯔꯨꯁꯤꯗꯅ꯫ ꯑꯩꯗꯣ ꯀꯥꯔꯛꯄ ꯉꯝꯗ꯭ꯔꯤ, ꯅꯪ ꯑꯃꯨꯛꯇ ꯆꯤꯡꯈꯠꯄꯤꯌꯨꯗꯅ꯫ ꯂꯥꯛꯑꯣꯁꯦ, ꯊꯥꯡꯒꯠꯄꯤꯒꯦ꯫
ngam ngam ni he ai gi nupi noi khrabudu phawba aina thangali lanmi aduna bhut nupi adu thangat ke haiduna tawbada bhut nupi aduna oina lanmi adu bu chingthakirami lanmi aduna ising manungda mamit panglubadadi ising manungda saru polangak ta oina urami aduga lanmi adu su sirami lanmi ataiduna karakpadadi lanmi ama watlami mi watro akhoi gisibo amadi मादी ngasai debu udeda thabak suminaba yamna leithokan ba mini ngasai na karamani madi adudi mana honkiba hido mapam asida lebam thoktro hidu su puraga chalamani madi thabak leithokpadane pot amadi adum puraga chakhibane kaino haisibo aduk chawkhroba hidubu mi manga tarukna phawba thangbada wabadubu ma mathantana kamai thangdoino amuda thisilo as मादी थांखिनी मसागी ओइजबने बो हारेदी अदुम ngमनबा थांगमने ममांगदसुने सनलाबा अचौबा अमने माना लेंजुमदा थांगलगा पुखिबदो नोइसे ओइरोइदबा वायम ngang अमुदा थिरुसिलाव असोयंगम यावरमदि अमु नंग थियौरो थाजददि अखोइ चले लानमी अतैदु चखरे लामी अमदि पाट मपान अदुदा कौ कौदुना ngaiहak थिरमी ममसेलकपदगी हल्लगे हाइदुना तौबगा सीखिबा लानमी अदुना थौरंबा हिदो मथंदा थौबा सानाबा उरमी कइनो hi खक्तनी ने मीदि यावदबा अयुमना कहौरगे अमदो सोइदना कइनोम तौरमनी पाट असे मरौ लेको कइनो hi सिना अइतमना तानरे सिबा ए कंफालदा थगुलेनी लानमीदु उचिना चिन्ना मथवाई हिंगनबा चेलकलमी अदुगा लानमी अतैदा पावा सितमलमी लानमी कनामतना थाजबगी महुत्ता मंगोंदा ओनसिंदुना नोक्शिनबिरमी लानमी अतै अदुना लानमी मसेन ओइरिसो नंगना खरा अहलनि हाइदुना अखोइना बेबार तौबसिदा नंगसो ओइरोइ पारिदबा वा पंगांदा ngangi असेंगबनिने अइना हारिसे हिदो कंफालदसु थौदुना अइगी तुंगदा तानरकपनिने हिना कंफालदा थौई असिबु ताबो याबो वारो फागीसे अखोइदे मानबु हेना हैरेने लानमी अमदो उपाय लेतबगे निंगथौगी मनाक्ता चतुना अमु हाइरमी निंगथौना मागी पाट अदुबु मिंगचथिननबो होनै मी किनबो वांगांगी हाइदुना कैसुम संगदा थमजिलमी अदुगा निंगथौना मागी पाटकी मरमदा फत्तबा अरानबा पाउ संतोकपा मी अमता लेमना थारोय अहकपा चैराक पीगने हाइदुना किहल्लमी अनकपदा ताबा खुलगी अहल खरदी पाट अदुगी मरमदा खंगनरमी अहलसिंग अदुना मचा मसुसिंगदा पाट अदुगी मनाक्ता चंगदनबा तत्तना ताकपिरमी निंगथौ अदुना लानमी कना कना नै इनिंगथौ करी ताकपिगदबा अरैबा लानमी मखै कौरो चलो होय निंगथौ लानमी अमदुना लानमी मयाम अमा कौरमी अदुगा मयाम अदुदगी ख्वाइदगी मकोक ओइरिबा लानमी अदुदा निंगथौना लानमी सा अइना नोइ कौरिबसे मरम खंगलब्रा खंगजदे निंगथौ लानमी अमना कमाय खंगदोइनो हाना हायरगा कौसु नतबसिबु निंगथौनेना वखल वाटपा मने हे ओसिन्दना तानिनि मसिदे तारे नंगद तो मिलायो नोइ अनि नबानी नते असोमताई होइने होइने नबानी ने अइना हारिसे कैनो लेपाग असिगी निंगथौ अमना वा nganglingaiदा नबानीना सानरिबो वारि एदु करिनो इबानीदी केमदो वारि सानजदे निंगथौ अइसे निंगथौनि हाइबसे कावरब्रो नबानी नंगक समदो माने निंगथौसे वखल वाटपा निंगथौनि हाइरिबा ए निंगथौना लानमी अनि अदो मयाम अदुगी ममांगदा मखदांग ओंदुना थौरीना मखोंगदा कीदुना यालगा थम्मी अदुगा निंगथौना मागी वारी मखा अमुक तारमी अइगी कैसुम संगदा लैरिबा बंदी मयाम असे हयेंगदगी अइगी पाता लोइना पुथगदबनी अदुगा पाट असे लंगट्रिक लंगना सेंगदबनी अदुगा खरा अमना अइगी कोनुंगदा लैरिबा चावरबा नुंजाव मखलगा निंगथौ अइगी मिंग हक्तुना पाट अदुगी चंगफमदा खिनगदबनी करिगुंबा यादबा चेनबो होनरकपा मीदुदी खुदक अदुदा हाटगदबनी निंगथौ अइगी याथंगनी तारबरा लानमी पुमनमा होई निंगथौ यालगा थमलिबा लानमी अदुना हाटकीगा हालोदा कोक ngaubana यादे खरा फगद्रना हाइदोकलुबनी अदुगदी कलक पेले
ꯍꯧꯖꯤꯛꯇꯤ ꯄꯨꯟꯅ ꯁꯤꯃꯤꯟꯅꯕ ꯇꯥꯕꯅꯤ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗꯕ ꯅꯤꯡꯊꯧꯒꯤ ꯈꯨꯠꯇ ꯏꯅꯤꯡꯊꯧ ꯑꯃꯨꯛꯀ ꯍꯥꯏꯔꯤ ꯏꯌꯥ ꯅꯤꯡꯊꯧ ꯁꯥꯎꯃꯟꯈꯤꯗꯨꯅ ꯊꯥꯡ ꯁꯠꯇꯨꯅ ꯃꯣꯏ ꯑꯅꯤꯗ ꯊꯤꯜꯂꯒ ꯍꯥꯠꯂꯝꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯅꯣꯡꯉꯥꯟꯕꯒ ꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯨ ꯇꯧꯅꯅꯕ ꯍꯧꯔꯝꯃꯤ ꯄꯥꯠ ꯑꯗꯨꯗ ꯃꯔꯥꯜꯒꯤꯗꯃꯛ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕ ꯕꯟꯗꯤ ꯃꯌꯥꯝ ꯑꯗꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯁꯦꯟꯅꯗꯨꯅ ꯄꯥꯠ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯄꯥꯠꯇ ꯊꯥꯗꯔꯝꯃꯤ ꯃꯤ ꯈꯔ ꯑꯃꯅ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯃꯗ ꯅꯤꯡꯊꯧꯒꯤ ꯃꯤꯡ ꯍꯛꯂꯤ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯝꯃꯤ ꯆꯌꯣꯜ ꯑꯃꯃꯨꯛꯇꯤ ꯄꯥꯠ ꯑꯗꯨꯗ ꯀꯩꯁꯨ ꯐꯠꯇꯕ ꯊꯧꯗꯣꯛ ꯊꯣꯛꯄꯒꯤ ꯄꯥꯎ ꯇꯥꯔꯝꯗꯦ ꯑꯗꯨꯒ ꯆꯌꯣꯜ ꯑꯃ ꯍꯦꯜꯂꯛꯄꯗꯗꯤ ꯃꯤꯑꯣꯏ 5 ꯂꯥꯎꯗꯨꯅ ꯆꯦꯟꯈꯠꯂꯛꯂꯝꯃꯤ ꯃꯌꯥꯝ ꯄꯥꯠ ꯑꯁꯤꯗꯒꯤ ꯊꯨꯅ ꯀꯥꯈꯠꯄꯤꯔꯣ ꯄꯥꯠ ꯑꯁꯤꯒꯤ ꯃꯈꯥꯗ ꯕꯨꯠ ꯑꯣꯜꯂꯕ ꯊꯋꯥꯏ ꯀꯌꯥꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯤꯑꯣꯏ 5ꯁꯦ ꯐꯥꯖꯤꯜꯂꯣ ꯆꯦꯜꯍꯟꯈꯤꯒꯅꯨ ꯃꯤ ꯑꯇꯩꯁꯤꯡ ꯑꯗꯨꯅ ꯑꯁꯦꯡꯕꯩꯔꯣ ꯃꯣꯏꯅ ꯍꯥꯏꯁꯤꯕꯣ ꯀꯥꯔꯁꯤꯔꯣ ꯈꯔꯅ ꯃꯣꯏ 5ꯁꯦ ꯃꯤꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯔꯨꯕ ꯑꯉꯥꯡ ꯍꯨꯔꯥꯜꯂꯨꯕ ꯁꯟ ꯍꯨꯔꯥꯜꯂꯨꯕꯁꯤꯡꯅꯤ ꯃꯣꯏꯅ ꯍꯥꯏꯕ ꯊꯥꯖꯕ꯭ꯔꯥ ꯃꯣꯏ 5ꯒꯤ ꯃꯇꯨꯡ ꯏꯜꯂꯨꯔꯕꯗꯤ ꯅꯤꯡꯊꯧ ꯁꯣꯅꯣꯗꯨꯅ ꯍꯥꯠꯄ ꯁꯣꯏꯗ꯭ꯔꯦ ꯀꯅꯥꯃꯠꯇꯅ ꯊꯥꯖꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯅꯔꯝꯃꯤ ꯃꯣꯏ 5 ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯐꯅ ꯍꯥꯏꯔꯕꯁꯨ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯣꯏ 5ꯕꯨ ꯐꯥꯔꯒ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯄꯥꯠ ꯑꯗꯨꯗ ꯊꯥꯗꯔꯝꯃꯤ ꯃꯣꯏ 5ꯁꯨ ꯂꯥꯟꯃꯤꯒꯤ ꯈꯨꯠꯇ ꯁꯤꯒꯗꯕꯒꯤ ꯁꯔꯨꯛ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯌꯥꯝꯂꯕ ꯃꯤꯁꯤꯡꯗꯨ ꯅꯣꯡꯃꯒꯤ ꯊꯕꯛ ꯂꯣꯏꯗꯨꯅ ꯀꯥꯟꯅꯔꯛꯄꯗꯗꯤ ꯃꯤ 100 ꯍꯦꯟꯅ ꯋꯥꯠꯅ ꯀꯥꯟꯅꯔꯛꯂꯝꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯣꯏ 100ꯃꯨꯛ ꯋꯥꯠꯄ ꯑꯗꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯅꯤꯡꯊꯧꯗ ꯍꯥꯏꯕꯁꯨ ꯀꯤꯅꯔꯦ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯁꯨꯛ ꯌꯥꯝꯕ ꯃꯤꯕꯨ ꯑꯃꯨꯛꯇ ꯄꯨꯂꯞ ꯃꯥꯡꯕ ꯍꯥꯏꯕꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯈꯟꯕꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯌꯥꯝꯈ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯂꯣꯏ ꯉꯁꯥꯏꯒꯤ ꯅꯨꯄꯥ 5 ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯒꯦ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯥꯠꯇꯒꯤ ꯂꯥꯎꯔꯒ ꯆꯦꯟꯈꯤꯕ ꯃꯣꯏ 5 ꯑꯗꯨ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯣꯏ 5ꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛꯇꯤ ꯂꯩꯔꯝꯃꯤ 4 ꯑꯃꯗꯤ ꯃꯥꯡꯕꯗ ꯌꯥꯎꯔꯝꯃꯤ ꯑꯃꯗꯣ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯨꯄꯥ ꯑꯃꯗꯨꯅ ꯋꯥꯔꯤ ꯑꯃꯨꯛ ꯂꯤꯔꯛꯏ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯗ ꯑꯩꯈꯣꯏ 5ꯅ ꯄꯥꯠ ꯑꯁꯤꯗ ꯃꯌꯥꯝꯗꯒꯤ ꯇꯣꯈꯥꯏꯅ ꯐꯠꯇꯕ ꯂꯧꯈꯠꯂꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯐꯥꯎꯒꯠꯂꯛꯈꯤ ꯑꯩꯈꯣꯏ 5ꯁꯨ ꯉꯛꯄ ꯐꯥꯎꯈꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯄꯥꯝꯈꯤ ꯑꯗꯨꯒꯗꯤ ꯀꯔꯤ ꯃꯈꯥ ꯇꯥꯎꯅꯦ ꯑꯗꯨꯒꯗꯤ ꯅꯨꯄꯤꯁꯤꯡꯗꯣ ꯃꯈꯥꯗꯤ ꯀꯩꯅꯣ ꯅꯨꯄꯤꯁꯤꯡꯗꯣ ꯀꯔꯤ ꯑꯣꯏꯔꯝꯃꯒꯦ ꯊꯨꯅ ꯍꯥꯏꯌꯨꯅꯦ ꯅꯨꯄꯤꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏ ꯃꯈꯥꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯊꯥꯡꯁꯤꯅ ꯅꯈꯅꯥꯎꯗ ꯂꯦꯜꯂꯛꯎꯔꯦ ꯅꯪ ꯅꯨꯄꯤꯁꯤꯡꯗꯣ ꯀꯔꯤ ꯑꯣꯏꯔꯝꯃꯒꯦ ꯍꯥꯏꯕꯅꯦ ꯅꯨꯄꯤꯁꯤꯡꯗꯣ ꯀꯩꯝ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯥ ꯑꯗꯨꯒ ꯑꯗꯨꯀꯤꯅ ꯄꯥꯎ ꯇꯝꯂꯤꯕ ꯅꯪ ꯆꯔꯝꯗꯣ ꯃꯦꯠꯂꯒ ꯍꯥꯠꯂꯒꯦ ꯃꯈꯥ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ ꯁꯤꯗꯣꯔꯦ ꯃꯈꯥ ꯀꯔꯤ ꯍꯟꯗꯛꯀ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯕꯗꯤ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯊꯨꯅ ꯍꯥꯏꯔꯛꯑꯣ ꯃꯈꯥ ꯀꯔꯤ ꯅꯨꯄꯤꯁꯤꯡꯗꯣ ꯂꯣꯏꯅ ꯑꯃꯨꯛ ꯂꯨꯞꯈꯤꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯁꯨ ꯀꯤꯗꯅ ꯑꯗꯨꯝ ꯆꯦꯟꯈꯠꯂꯛꯑꯦ ꯑꯗꯨꯗ ꯀꯔꯤ ꯀꯤꯅꯤꯡꯉꯥꯏ ꯂꯩꯒꯦ ꯅꯪ ꯆꯥꯎꯈ꯭ꯔꯕ ꯄꯥꯠ ꯑꯗꯨꯗ ꯌꯥꯝꯈ꯭ꯔꯕ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤꯁꯤꯡꯗꯣ ꯐꯥꯎꯒꯠꯂꯝꯂꯒ ꯑꯃꯨꯛ ꯂꯨꯞꯈꯤꯕꯁꯦ ꯀꯤꯗ꯭ꯔꯣ ꯀꯗꯥꯏꯗꯩ ꯂꯥꯛꯏꯅꯣ ꯑꯗꯨꯒ ꯑꯃꯨꯛ ꯀꯃꯥꯏꯅ ꯂꯨꯞꯈ꯭ꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯔ ꯈꯜꯂꯨ ꯀꯩꯅꯣ ꯀꯃꯥꯏꯅ ꯅꯪꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤ ꯁꯦꯟꯅꯔꯤꯕꯅꯣ ꯏꯌꯥ ꯃꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣꯅꯦ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯔꯥꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯍꯥ ꯑꯔꯥꯟꯕ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯃꯤ ꯃꯥꯡꯂꯤꯕꯅꯣ ꯑꯗꯨꯒ ꯑꯩꯒ ꯅꯪꯒ ꯇꯨꯃꯤꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯒꯤ ꯃꯔꯝ ꯂꯩꯇ꯭ꯔꯣ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯣꯛ ꯂꯩꯕ ꯍꯦꯟꯈ꯭ꯔꯒꯗꯤ ꯑꯩ ꯆꯣꯞꯄ ꯇꯥꯔꯦ ꯍꯥꯠꯇꯣꯛꯈꯤꯕꯅ ꯐꯔꯅꯤ ꯃꯥꯏꯁꯦ ꯑꯩ ꯍꯥꯠꯀꯦꯅ ꯈꯟꯕꯗꯤ ꯃꯥꯜꯂꯤ ꯑꯗꯨꯗꯤ ꯁꯤꯕꯒꯤ ꯁꯤꯕ ꯌꯥꯅ ꯑꯣꯏꯁꯨ ꯑꯃꯨꯛꯇꯪ ꯆꯤꯛꯍꯧꯒꯦꯗ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯗ ꯆꯣꯡꯁꯤꯜꯂꯒ ꯌꯥꯅ ꯆꯤꯛꯂꯝꯃꯤ ꯑꯗꯨꯒ ꯀꯟꯅ ꯐꯨꯔꯝꯃꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯦ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯎꯆꯤꯟꯅꯥꯆꯤꯟꯅ ꯅꯨꯄꯥ ꯑꯗꯨ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯂꯝꯃꯤ ꯈꯪꯕ꯭ꯔꯅ ꯂꯥꯟꯃꯤ ꯑꯇꯩ ꯑꯗꯨꯅ ꯑꯉꯝꯕꯒꯤ ꯅꯥ ꯑꯃ ꯌꯥꯎꯗ꯭ꯔꯦ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯏ ꯉꯥꯛꯇꯅꯤꯅꯦ ꯑꯌꯥ ꯅꯥ ꯌꯥꯎꯔꯝꯗ꯭ꯔꯦ
ꯅꯥ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯦ ꯀꯩꯅꯣ ꯑꯉꯝꯕꯁꯦ ꯀꯞꯈ꯭ꯔꯦꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯃꯨꯛꯇ ꯊꯦꯝꯁꯤꯅꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯏꯅꯦ ꯁꯤꯗꯤ ꯑꯩꯒꯤ ꯅꯥꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨ ꯊꯦꯝꯗꯨꯅ ꯃꯅꯥ ꯑꯇꯠꯄꯗꯨ ꯌꯦꯡꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯁꯨ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯃꯤ ꯑꯗꯨ ꯃꯥꯡꯂꯝꯃꯤ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯈꯤꯕ ꯃꯤꯁꯤꯡꯗꯒꯤ ꯃꯅꯥ ꯌꯥꯎꯗ꯭ꯔꯕ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯅꯤꯡꯊꯧꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥ ꯌꯥꯎꯗ꯭ꯔꯕ ꯂꯥꯟꯃꯤ ꯑꯗꯨꯗ ꯑꯃꯨꯛ ꯁꯥꯎꯔꯛꯂꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯝꯂꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗꯗꯤ ꯇꯝꯂꯨꯔꯕ꯭ꯔꯥ ꯇꯝꯖꯗꯦ ꯅꯤꯡꯊꯧ ꯐꯩ ꯇꯝꯗ꯭ꯔꯤꯕꯗꯣ ꯌꯥꯝꯅ ꯐꯩ ꯃꯄꯥꯟꯗ ꯂꯥꯟꯃꯤ ꯀꯅꯥ ꯀꯅꯥ ꯂꯩ ꯂꯥꯟꯃꯤ 10ꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏ ꯂꯩꯖꯩ ꯅꯤꯡꯊꯧ ꯁꯦ ꯄꯥꯡꯗꯕ ꯑꯁꯣꯟꯕ ꯃꯅꯥ ꯇꯠꯄ ꯑꯁꯦ ꯀꯩꯁꯨꯝ ꯁꯪꯗ ꯅꯝꯁꯤꯟꯈꯣ ꯂꯝ ꯍꯦꯜꯂꯕꯗꯤ ꯍꯥꯠꯇꯣꯛꯈꯣ ꯅꯥ ꯐꯥꯎꯕ ꯁꯦꯟꯅꯕ ꯉꯝꯗꯕ ꯅꯪꯅ ꯑꯩꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤ ꯀꯃꯥꯏ ꯁꯦꯟꯅꯗꯣꯏꯅꯣ ꯄꯨꯈ꯭ꯔꯣ ꯆꯠꯂꯣ ꯑꯩꯒꯤ ꯃꯥꯡꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯏꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯐꯖꯔꯕ ꯄꯥꯠ ꯑꯁꯤꯕꯨ ꯅꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯀꯂꯛꯇꯨꯅ ꯃꯤꯡꯆꯠ ꯊꯤꯍꯜꯂꯒ ꯅꯤꯡꯊꯧꯒꯤ ꯑꯣꯏꯗꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯅꯤꯡꯊꯧ ꯑꯩꯅ ꯄꯥꯝꯈꯤꯕ ꯄꯣꯠ ꯑꯃꯠꯇ ꯑꯩꯒꯤ ꯑꯣꯏꯗꯅ ꯇꯣꯛꯄ ꯌꯥꯕ꯭ꯔꯣ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯄꯥꯠ ꯑꯗꯨ ꯌꯦꯡꯁꯤꯜꯂꯝꯃꯤ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯤꯡ ꯍꯛꯂꯤꯕ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯝꯂꯦ ꯈꯤꯟꯒꯗꯕ ꯈꯛꯇ ꯉꯥꯏꯔꯤ ꯅꯤꯡꯊꯧ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯄꯥꯠ ꯑꯗꯨꯁꯨ ꯄꯨꯡꯂꯪ ꯂꯪꯂꯦ ꯃꯐꯝ ꯈꯔ ꯁꯣꯡꯕ ꯅꯠꯇꯅ ꯅꯤꯡꯊꯧꯅ ꯁꯣꯡꯂꯤꯕ ꯃꯐꯝ ꯈꯔ ꯑꯗꯨꯗ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯊꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯁꯦꯟꯅꯔꯝꯃꯤ ꯅꯤꯡꯊꯧ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯥꯈ꯭ꯔꯦ ꯍꯌꯦꯡꯗꯒꯤ ꯅꯨꯡ ꯑꯗꯨ ꯌꯨꯡꯂꯁꯤ ꯍꯥꯏꯔꯝꯂꯒ ꯁꯣꯝꯗꯅ ꯃꯤꯌꯥꯝ ꯑꯃ ꯄꯥꯠ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯀꯨꯝꯊꯗꯨꯅ ꯐꯠꯇ ꯍꯥꯎꯊꯤ ꯁꯦꯡꯂꯤꯉꯩꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯀꯌా ꯑꯃ ꯐꯥꯎꯒꯠꯂꯛꯂꯝꯃꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯄꯥꯠ ꯑꯁꯤꯗ ꯂꯩꯔꯥꯡꯒꯤ ꯂꯩꯔꯥꯡ ꯉꯥꯛꯇ ꯁꯥꯠꯂꯔꯦꯗꯅ ꯑꯩꯈꯣꯏ ꯋꯥꯔꯦ ꯉꯁꯤꯅ ꯂꯣꯏꯔꯦ ꯑꯁꯤ ꯈꯪꯕꯗꯒꯤ ꯂꯩꯔꯥꯡꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁꯥꯠꯂꯤꯕꯅꯤꯅꯦ ꯂꯩꯔꯥꯡ ꯃꯔꯛꯇ ꯇꯤꯡꯈꯪ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦꯍꯦ ꯇꯤꯡꯈꯪꯁꯤꯡꯗꯨꯗꯤ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯒ ꯍꯨꯟꯗꯣꯛꯈꯤꯕ ꯌꯥꯕ ꯄꯣꯠꯅꯤꯗ ꯅꯣꯏꯅ ꯅꯣꯏꯒꯤ ꯂꯩꯔꯥꯡ ꯑꯃꯃꯝ ꯈꯟꯅꯔꯣ ꯂꯥꯟꯃꯤꯁꯤꯡꯅ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯈꯜꯂꯣꯅꯦ ꯈꯔ ꯈꯪ ꯍꯩꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯉꯥꯏꯈꯣ ꯃꯌꯥꯝ ꯏꯌꯥ ꯂꯣꯏꯅ ꯆꯣꯡꯊꯈ꯭ꯔꯦꯅꯦꯍꯦ ꯏꯁꯤꯡꯁꯤꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯤꯕ ꯅꯨꯄꯤ ꯅꯨꯄꯥꯁꯤꯡ ꯑꯁꯦ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯃꯤ ꯑꯣꯏꯔꯣꯏ ꯕꯨꯠ ꯄ꯭ꯂꯦꯠ ꯐꯠꯇꯕ ꯊꯋꯥꯏꯁꯤꯡ ꯑꯣꯏꯗꯣꯏꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏ ꯀꯥꯍꯧꯔꯁꯦ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯀꯧꯁꯤ ꯂꯥꯟꯃꯤꯁꯤꯡ ꯇꯥꯕ꯭ꯔꯣ ꯁꯣꯝꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯍꯤꯗꯒꯤ ꯖꯣꯝ ꯂꯥꯎꯅ ꯆꯤꯡꯊꯈꯤ ꯑꯗꯨꯒ ꯃꯤꯌꯥꯝ ꯑꯗꯨ ꯂꯥꯎꯅꯔꯛꯂꯦ ꯑꯀꯤꯕ ꯁꯛꯇꯝ ꯈꯣꯟꯖꯦꯜꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯌꯦꯡꯗꯨꯅ ꯀꯨꯝꯕꯗꯤ ꯀꯤꯕꯅ ꯌꯦꯡꯗꯨꯅ ꯂꯩꯅꯔꯝꯃꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯟꯕꯤꯌꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯃꯝꯇ ꯁꯨꯝ ꯂꯨꯞꯊꯈꯤꯔꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤ ꯑꯃꯠꯇ ꯎꯈꯤꯗꯔꯦ ꯑꯗꯨꯛ ꯌꯥꯝꯂꯕ ꯃꯤꯁꯤꯡ ꯑꯗꯨ ꯄꯥꯠ ꯑꯗꯨꯁꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯈ꯭ꯔꯦ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯄꯗ ꯄꯥꯠ ꯑꯗꯨꯗ ꯇꯝꯊꯤꯕ ꯈꯣꯟꯖꯦꯜꯅ ꯀꯞꯄ ꯅꯣꯛꯄꯒꯤ ꯃꯈꯣꯜꯅ ꯑꯅꯛꯄꯗ ꯂꯩꯕ ꯈꯨꯜꯁꯤꯡ ꯑꯗꯨꯗ ꯀꯤꯕꯅ ꯇꯨꯝꯕ ꯉꯝꯅꯔꯝꯗꯦ ꯑꯈꯪꯕ ꯑꯍꯜ ꯑꯃꯅ ꯂꯥꯏ ꯇꯤꯟ ꯀꯟꯈ꯭ꯔꯕ ꯄꯥꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯐꯅ ꯀꯨꯏꯅ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯕ ꯄꯥꯠ ꯑꯁꯦ ꯃꯣꯏꯅ ꯑꯃꯨꯛ ꯀꯨꯝꯊꯔꯒ ꯂꯥꯡꯗꯨꯅ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯃꯊꯤ ꯑꯃꯨꯛ ꯐꯣꯡꯂꯛꯑꯦꯗꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯕꯥꯕꯥ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯗꯨꯕꯨ ꯀꯩꯝꯇ ꯈꯪꯗꯕ ꯖꯥꯠꯂꯣ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯨ ꯂꯥꯟꯃꯤꯁꯤꯡꯗꯣ ꯂꯣꯏꯅ ꯆꯦꯟꯅꯈꯤ ꯍꯥꯏ ꯑꯗꯨꯒ ꯄꯥꯠꯇ ꯀꯨꯝꯊꯈꯤꯕ ꯃꯔꯥꯜ ꯂꯩꯕ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝꯗꯣ ꯄꯥꯠꯇꯒꯤ ꯑꯃꯠꯇ ꯀꯥꯔꯛꯇꯦꯁꯨ ꯍꯥꯏꯅꯩ ꯍꯧꯖꯤꯛꯀꯤ ꯅꯤꯡꯊꯧ ꯑꯄꯪꯁꯤꯗ ꯍꯥꯟꯅꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡ ꯑꯗꯨꯅ ꯀꯩꯝꯇ ꯍꯥꯏꯕꯤꯔꯝꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯁꯤꯒꯤ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯊꯗꯨꯅ ꯍꯦꯛ ꯂꯥꯡꯂꯨꯔꯕ ꯑꯗꯨꯝ ꯀꯩꯅꯣꯝꯃꯗꯤ ꯇꯧꯔꯗꯕꯅꯤ ꯄꯥꯠ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇ ꯐꯠꯇꯕ ꯂꯥꯏꯌꯥꯝ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯁꯤꯈꯤꯕꯒꯤ ꯋꯥꯔꯤ ꯂꯩꯔꯤꯕꯅꯤ ꯕꯥꯕꯥ ꯉꯁꯥꯏꯗꯣ ꯄꯥꯠꯀꯤ ꯏꯁꯤꯡꯗꯣ ꯄꯨꯡꯉꯥꯡ ꯉꯥꯡꯉꯤ ꯍꯥꯏ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯑꯗꯨꯅ ꯅꯁꯨ ꯅꯨꯄꯥꯗꯨꯅ ꯉꯁꯥꯏ ꯎꯆꯦꯛ ꯐꯥꯕ ꯆꯠꯂꯨꯏ ꯑꯗꯨꯗ ꯎꯔꯛꯄꯅꯤ ꯃꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯅꯆꯥ ꯅꯨꯄꯥꯗꯨ ꯆꯠꯂꯣꯏ ꯍꯜꯂꯛꯇꯅꯕ ꯑꯩꯅ ꯎꯆꯦꯛ ꯋꯥꯌꯥ ꯍꯥꯠꯀꯅꯨ ꯐꯠꯇꯦ ꯍꯥꯏꯕꯕꯨ ꯑꯗꯨꯝ ꯇꯧꯏꯅꯦ ꯅꯆꯥ ꯅꯨꯄꯥꯗꯨꯁꯨ ꯐꯠꯇꯕ ꯂꯥꯏꯅ ꯁꯦꯝꯃꯛꯄ꯭ꯔꯥ ꯈꯪꯗꯦꯅꯦ ꯕꯥꯕꯥ ꯇꯨꯝꯃꯣꯗ ꯇꯥꯅꯤꯡꯗ꯭ꯔꯦ
Pepa pepa. Nungdang sida mo. Ibungo chawba. Baba, tumoda. Tienge. Namong nupi sa olor no. Tiemba yang wai baba. Ada mo ra sidi. Kay hay no baba. Natuda hango. Mamong nupi aduna mo. Kay hay no baba na. Kaysu hay di. Ako'y baba sidi. Tumo se. Nangsu tumo. Kok paibirake. Aina makeup tholakpadasu paibiramuko adum. Ai adum paidudi. Oh, nuksidabana nare he. Patagi tholakpa. Bhut manbi imong manba mahek phangbasidi. Ningthodi yamna nungaina tumle ahingdo nonganbaga pat aduda magi ming hakpa nungjaw adu yumlani. Aduga pat aduda nupi masak fajabi mayam amana sena halagi khanduna. Nonganbaga ningthaw makeup tholaktuna magi nupi mayam aduna seba tawbiduna fajaba ningthawgi firol setpiraduna konungda lehauba lanmi khara aduga ningthawgi nupi mayam aduga dolaida tongduna pat tamna laklami. Aigi ipa ipusingna ngamlamdaba thabakniko ngasi aina tawgadoribase. Aigi ipa ningthawna siramdai mikupta pat asigi maramda wahai khara hainingi. Haibidi ngamdaduna sikhibada. Hojikti babu lai. Ipa ningthaw aduna haigi khalamnibada. Atay karisu oiramde. Mana pamna. Oiba ngamkitaba pat ase. Macha aina ngamnanabu oirau haiduna haigi tawba soidana oiramgani. Hojikti oire. Mi khara sijabadudi sibadabani kaino. Kathokpa yaudana thabak amata mai paktabani. Aise harau mundana ithanda wari sari ne tawrise. Asomna ningthawna pat adu yorakpadadi thabak suba mi amata uramdre aduga lanmi singsu amata leiramdre. Karino aina uribasibo? Jiba panba mi amata utribasibo. Aduga aigi lanmi mayam aduna kai chanakraba. Iya. Ningthaw ai sarakadawre da. Lanmi sha. Lanmi ataidu karai dile amukta thiyu. Hoi ningthaw. Lanmi ataidi yumda lotuna loina lainakre. Pata laire siba ningthawda asengba haire siba natraga kaisumsangda thamba aduna yumda lotuna leibana phare khanakre. Ningthawgi nupi singduna ningthawda karemna nalaknei. Ningthawgi lanmi mayamdubu pat asida changkraba chaloi ningthaw amatabu udene. Amana mo haire ningthawgi nungjaw asibu aikoina oina yungdoi chalo. Maharani sing aduna karem kathaina ba aduda lanmi singdo nokningmana khangba ngamdaduna loina noklai adusu hauna. Ningthaw aroibida saukiduna dolai adugi chongtharaklaga Maharani sing adu pareng lephalaga lanmi sing adusu pareng lefali aduga ningthawna damdam phuba horai. Maharani sing adu kaptuna ayo iningthaw aikoi lali lanjari iningthaw sireda. Lanmi sing aduna magi nupida phawba asuk thina phuribasinadi akhoidi phuraroi thang oina mathang thilaga hati harakani chen ki bana pharni sidoi charu lolaga hingmana pai yam khraba lanmi ataisu loina lor khraba sibo ai chele he iningthaw amma jengkre iya tanaw ni noini iningthaw moi ani se amma dutana banati moi ani su jengkrini kari haiba tanaw ni moi ahumse aduga pharaga puro chalo hoi iningthaw tanarsi law mayam phana koire lanmi amata halaktre ningthaw mokhang melaga ngairi. Maharani sing ado ningthawna phana phurabaso amuk noklingbana punna noklai. Iningthawgi lanmi mayamdo iningthawda khatak tawramlaga loina chenkhibani. Pukkanhaida nokpada. Ningthaw thang sali Maharani sing adu tumin leinakre. Lambida san hoiduna nupa ani lai. Nupa amana kanano sina mapi maroga si arang buka so hapine. Phagi amandra ha thang su ne. Oi asomna to masak phajaba nupi sing ase as sanjin bagi wabaga loina phai asidi. Hoini he phajai he Maharani ka mandra
ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯑꯁꯤꯕꯨ ꯅꯤꯡꯊꯧ ꯑꯣꯏꯔꯖꯥꯠꯂꯣ? ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯣꯏ ꯅꯕꯥꯅꯤ ꯁꯤꯗ ꯂꯥꯛꯑꯣ ꯈꯨꯀꯧꯒꯗꯤ ꯔꯥꯁꯤꯗꯤ ꯌꯥꯎꯗꯦ ꯏꯌꯥ ꯃꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗ ꯂꯥꯟꯃꯤꯁꯤꯡ ꯎꯔꯛꯄ꯭ꯔꯥ? ꯎꯔꯛꯇꯦꯅꯦ ꯕꯣꯟꯗꯨ ꯃꯍꯥꯔꯥꯅꯤꯁꯤꯡ ꯑꯗꯨ ꯅꯣꯛꯂꯝꯃꯤ ꯑꯃꯅ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯗꯕ꯭ꯔꯥ ꯅꯕꯥꯅꯤ ꯍꯥ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯗ ꯃꯤ ꯎꯁꯤꯠꯇꯕ ꯅꯉꯛꯀ ꯅꯁꯥꯒ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯕ ꯄꯥꯝꯕ꯭ꯔꯥ? ꯃꯣꯏ ꯑꯅꯤꯗꯨ ꯅꯣꯛꯂꯒ ꯑꯋꯥꯏꯕ ꯐꯤꯔꯣꯜ ꯈꯔ ꯁꯦꯠꯆꯤꯟ ꯆꯥꯁꯤꯜꯂꯒ ꯅꯤꯡꯊꯧ ꯀꯥꯏꯅ ꯃꯁꯤ ꯁꯟ ꯌꯥꯝ ꯊꯥꯖꯤꯜꯂꯒ ꯅꯦꯛꯈꯥꯏꯍꯟꯅꯤꯀꯣ ꯅꯥꯕ ꯏꯕꯣ ꯋꯥꯒ ꯋꯥꯕꯅꯦ ꯄꯨꯛꯂꯤ ꯇꯠꯂꯦꯗ ꯅꯣꯛꯄꯗ ꯏꯅꯤꯡꯊꯧ ꯌꯨꯝꯗ ꯍꯜꯂꯁꯦ ꯂꯥꯟꯃꯤ ꯌꯥꯎꯗꯕ ꯅꯤꯡꯊꯧꯗꯤ ꯁꯟ ꯁꯦꯟꯕ ꯃꯕꯥꯅꯤꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯈ꯭ꯔꯦ ꯏꯅꯤꯡꯊꯧꯗꯤ ꯄꯨꯛꯀ ꯏꯀꯪ ꯀꯪꯂꯗꯅ ꯊꯥꯡ ꯈꯨꯄꯥꯏ ꯑꯗꯨꯒ ꯏꯌꯥ ꯃꯤ ꯎꯁꯤꯠꯇꯕ ꯑꯗꯨꯁꯨ ꯑꯩꯒꯤ ꯍꯦꯛ ꯅꯨꯄꯤꯅ ꯁꯟ ꯁꯦꯟꯕ ꯑꯅꯤ ꯑꯗꯨꯅ ꯊꯥꯡꯅ ꯊꯤꯡꯈ꯭ꯔꯦꯅꯦ ꯃꯁꯤ ꯑꯉꯥꯎꯕꯅꯤꯅꯦ ꯅꯉꯥꯏꯈꯣꯀꯣ ꯏꯃꯥ ꯏꯆꯦ ꯊꯥꯡꯅ ꯊꯤꯟꯈ꯭ꯔꯦ ꯏꯆꯦ ꯁꯤꯔꯦ ꯆꯦꯜꯂꯁꯦ ꯏꯅꯤꯡꯊꯧ ꯉꯥꯎꯔꯦ ꯏꯃꯥ ꯌꯥꯝ ꯀꯤꯌꯦ ꯃꯣꯏ ꯑꯅꯤꯅ ꯊꯧꯔꯤꯗꯣ ꯂꯪꯁꯜꯂꯣ ꯌꯦꯁꯜꯂꯣ ꯁꯝꯄꯣꯛ ꯁꯥꯖꯩ ꯑꯁꯤꯅ ꯁꯥꯟꯁꯦ ꯅꯨꯄꯤꯗꯕꯨ ꯀꯅꯥꯅ ꯑꯗꯨꯃꯥꯏꯅ ꯊꯥꯡꯅ ꯊꯤꯟꯅꯒꯦ ꯍꯥ ꯊꯥꯗꯣꯛꯎꯅꯦꯍꯦ ꯑꯩꯁꯦ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤꯅꯦ ꯅꯕꯥꯅꯤꯕꯨ ꯁꯤꯔꯤꯕ ꯁꯅꯥ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯖꯣꯜ ꯑꯁꯤ ꯎꯕꯗ ꯈꯪꯗꯕ꯭ꯔꯣ? ꯅꯕꯥꯅꯤ ꯊꯥꯗꯣꯛꯎꯅꯦꯍꯦ ꯏꯌꯥ ꯅꯕꯥꯅꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯉꯁꯤꯗꯤ ꯅꯤꯡꯊꯧ ꯀꯥꯏꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯇ ꯅꯨꯄꯤ ꯑꯉꯥꯡꯗ ꯕꯦꯕꯥꯔ ꯎꯠꯇꯕ ꯅꯨꯄꯤ ꯍꯥꯠꯄꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯅꯦꯍꯦ? ꯅꯤꯡꯊꯧꯗꯨ ꯃꯣꯏ ꯑꯅꯤꯅ ꯁꯝꯄꯣꯛ ꯁꯥꯖꯩꯅ ꯄꯨꯜꯂꯒ ꯇꯝꯊꯤꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯃꯤ ꯅꯤꯡꯊꯧ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧꯗ ꯁꯤꯔꯤꯕ ꯑꯃꯗꯤ ꯆꯤꯜꯂꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯂꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯧꯗꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯄꯗ ꯁꯟꯗ꯭ꯌꯥ ꯌꯥꯆꯪꯂꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯗꯨ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯑꯅꯝ ꯀꯟꯕ ꯅꯥꯄꯜꯅ ꯉꯁꯤꯗꯤ ꯑꯩꯁꯦ ꯅꯤꯡꯊꯧꯗꯒꯤ ꯐꯗꯤ ꯑꯣꯜꯂꯕꯀꯣ ꯃꯍꯥꯔꯥꯅꯤ ꯅꯪꯁꯨ ꯁꯤꯔꯕꯀꯣ ꯑꯩꯒꯤ ꯈꯨꯠꯃꯛꯅ ꯍꯥꯠꯇꯨꯅ ꯍꯦ ꯄꯥꯠ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯅꯤꯡꯊꯧ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯖꯤꯕ ꯄꯥꯟꯕ ꯃꯤꯑꯣꯏ ꯀꯅꯥꯝꯇꯅ ꯂꯦꯞꯇ꯭ꯔꯦ ꯍꯦ ꯄꯥꯠ ꯉꯁꯤꯗꯤ ꯏꯅꯤꯡꯊꯧ ꯑꯩ ꯏꯁꯥꯃꯛ ꯀꯨꯝꯒꯅꯤ ꯄꯥꯠ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯁꯤ ꯅꯤꯡꯊꯧꯅ ꯑꯔꯩꯕ ꯍꯤ ꯑꯃ ꯍꯣꯟꯗꯨꯅ ꯄꯥꯠꯌꯥꯏ ꯇꯝꯅ ꯍꯣꯟꯗꯨꯅ ꯑꯗꯨꯝ ꯆꯠꯂꯝꯃꯤ ꯁꯨꯝ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯄꯗ ꯂꯥꯏ ꯐꯠꯇꯕꯁꯤꯡꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯑꯃꯃꯝ ꯃꯊꯪ ꯐꯥꯎꯒꯠꯂꯛꯂꯦ ꯅꯤꯡꯊꯧ ꯚꯥꯞ ꯇꯥꯔꯛꯂꯦ ꯑꯩꯒꯤ ꯏꯅꯥꯏꯁꯤꯡꯅ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤꯗꯅ ꯅꯤꯡꯉꯝꯃꯛꯈꯤꯗ꯭ꯔꯦꯗꯀꯣ ꯃꯣꯏꯅ ꯍꯥꯏꯕꯗꯣ ꯏꯟꯕ ꯇꯥꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯑꯣꯏꯔꯝꯂꯣꯏꯀꯣ ꯅꯤꯡꯊꯧ ꯇꯝꯅ ꯂꯥꯏ ꯐꯠꯇꯕꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯁꯨꯝ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯍꯤ ꯑꯗꯨ ꯈꯔ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯃꯈꯣꯡ ꯈꯔ ꯆꯤꯡ ꯃꯀꯣꯛ ꯈꯔ ꯄꯥꯏ ꯃꯈꯨꯠ ꯈꯔ ꯌꯥꯟ ꯇꯧꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯆꯤꯡꯊꯔꯝꯃꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯄꯥꯠ ꯍꯥꯏꯔꯝꯂꯒ ꯁꯤꯈꯤꯕ ꯑꯗꯨꯗꯤ ꯄꯥꯠ ꯑꯁꯤꯗ ꯆꯪꯒꯅꯨ ꯃꯤꯇꯥꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯒꯦ ꯇꯧꯔꯝꯕ ꯑꯣꯏꯔꯦꯗꯀꯣ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯁꯤꯈꯤꯕꯒ ꯃꯍꯥꯔꯥꯅꯤ ꯑꯍꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯀꯧꯁꯤꯟꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯂꯩꯄꯥꯛ ꯑꯗꯨ ꯉꯥꯛꯂꯝꯃꯤ ꯃꯄꯥꯅ ꯇꯧꯔꯝꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯂꯧꯁꯤꯡ ꯑꯣꯏꯍꯧꯔꯒ ꯑꯐꯕ ꯂꯝꯕꯤꯗ ꯂꯩꯄꯥꯛ ꯑꯗꯨ ꯉꯥꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯄꯥꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯄꯥꯠ ꯑꯗꯨꯗꯤ ꯃꯤꯑꯣꯏ ꯀꯅꯥꯃꯠꯇꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯅꯈꯤꯗ꯭ꯔꯦ